Assam Public Service Commission na loduna handakta pangthokiba Agricultural Development Officer ADO exam English ngani kunmanga gi question da Manipur gi irang asida khutlai paiba arambai tengol amasung maijai lipun na mioi bagi hak khongaw na bagi thabak chathai haina yawrakpada Maikei Kayadagi Pendaba Phongdoknarakli Chief Minister Himanta Biswa Sarmana Hiramasida Phongdoknaba taksilakli News report singi matung inna tha sigi haukiba tang tarada pangthokiba ADO exam English ngani kunmanga gi General Studies paper 1 gi question number 95 ta Manipur gi irang asigi matangda achumba khannaba option ahum pikhi option sing asigi khwaidagi akonbada yawriba Manipur gi irang asida khutlai paiba arambai tengol amasung maitai lipuna mioibagi hak khongaw nabagi maral seri exam asigi wahang asimakna irang na sokhalaba state asigi miyamgi pukning wakhalda nungaitaba ama pokhalle amadi irang loisindana leiriba asida hena chayetnaba amasung charangnaba thokhalakpa yai haina Maikei Kayadagi social media platforms singda Phongdoknarakli thawong asimak political gi khudong chaba lawba amasung atamnana chathabani hainasu mioi kayana maral sirakli public service exam gi question da sensitive poiba state asigi issue yauhanba haiba si maram chadi hairi Hiramasida APSC amasung Assam Lengakna lale haina sengdokpaga loinana question adu chatna handana basu takshilakli hairiba question aduda Manipur gi irang asida maruoina maitai amasung kukizo sing yawi amadi high court ki order amana irang asigi haurakfam oi haina supalli